हौजिक लेरिबा 33 सुबा मणिपुर लेजिस्लेटिव असेंबली की 3 सुबा सेशन चलिबा सेंबा सही लिसिंग अनि कुमरी कुमंगा की बजेट सेशन ngasi स्पीकर थोक्सोम सैतापचो सिंगोना मयाई फमना हौदोखरे ngasi की मिफमदा फाइनेंस पुरिबा चीफ मिनिस्टर एन बीरेन सिंगोना चलिबा सेंबा सही लिसिंग अनि कुमरी कुमंगा के रुपा करोड़ लिसिंग अमा संगमा कुंतरुक रोम डिपोजिट ताकदबा रुपा करोड़ लिसिंग कुंथ्रा मरी Sanipan Mogdra Nipan Lak Nifumanga Lising Mogdra Nipan की बजेट एस्टिमेट पुथोखरी मधुगी तुंगदा थामगी सिनगदबा लुपा करोड़ लिसिंग अनि चहु मौद्रा लाख यांखै मंगा लिसिंग मौद्रा माथोगी बोर्ड ऑफ अकाउंट्स पुथोखी बोर्ड ऑफ अकाउंट के मोशन अदुदी हाउस पुथोकपगा अयाबसु पीखरे ngasi मिफमदा फाइनेंस पुरिबा चीफ मिनिस्टर एन बीरेन सिंगोना डिमांड फॉर ग्रांट्स लिसिंग अनि कुमरी कुमंगा Annual Financial Statement Lisingani Kunmari Kumanga Manipur Budget at a Glance Lisingani Kumari Kumanga Amasung Kumjal Lisingani Tara Nipan Taramapangi Demand for Access Grantsu Matang Putoki Makata na Law Minister Thonoja Basanta Kumar Singona Manipur Legal Services Authority gi Kumjal Lisingani Tara Nipan Taramapan Lisingani Taramapan Kun Lisingani Kun Kumathoy Amasung Lisingani Kumathoy Kunithoy gi Audit report tongan putoki. Saliwa samba sahi lisingani kumari kumanga ki budget estimate putol aduna pung ama minute anirom sangna piki warolda Chief Minister N Biren Singona hai. Saliwa sahi asida awabana pikthalaba thokdo kaya teknaki. Sel thungi awabasu mayok na khidaba nate. Ngasidi kitang da oirabasu moksagi phim da hanjilakpa asina tax khonggatpagi sangsu khara di hengalakli. India lengang na pangbaya ba matengsu pangli Mangna hai state ki sel thumgi awabasi khangbiduna center na special assistance hoina lupa crore sanga kumjali singani kulumdoi kunmari da externally added project singi damakta fund hoina lupa crore sanga humfu manga thadoroke security ga mari lainaba sadingi hoina lupa crore sama yankhaisu thadoroke asida sunatana himsana maram oiraga lanjenaраklaba मियोई सिंगी दमकता रिलीफ कैम्प सिंग सानमि दमक वन टाइम स्पेशल असिस्टेंस होइना लुपा करोड़ चामा सुमना अमा लाख 15 की रिलीफ पैकेज अखनब मतेंग ओइना एप्रूव तौरखरे अतोपा लुपा करोड़ चनी सुमना मापन लाख 95 की पैकेज अमसु रिलीफ अमदि रिहेबिलिटेशन की स्कीम सिंगी दमकता अयाबा पिरखरे लांजेनरगलबा इमुंग मनुंग सिंगी टेम्पररी शेल्टर लिसिंग अहुम साननबा लुपा करोड़ चामा 95 लाख 19 की स्कीम अमसु एप्रूव तौरखरे चीफ मिनिस्टर एन बीरेन सिंगोना हाई लौमी सिंगदा कंपेंसेटरी पैकेज पीनबा स्कीम की मखादा लुपा करोड़ 19 लाख 50 अयाबा पिरपदा हौजिक फावदा लुपा करोड़ 19 लाख 93 थादोरखरे हारिबा सेंफम असि लौमी लिसिंग अहुम सामरी मरिफु हुमदोइदा येंथोखरे अतोपा Complementary Nutrition and the Personal Hygiene Scheme Center na lupa crore marifu mapan lakh 19 की सेंफम का लोइना अयाबा पिरखरे स्कीम असिगी मखादा रिलीफ कैम्प खुदिमक्ता लेरिबा इनमेट सिंगदा वन टाइम सपोर्ट पीरी हिंसाना सोहलबा डिस्ट्रिक्ट सिंगदा IT सर्विस पीनबा सेंट्रल लेंगांगना लुपा करोड़ 13 थाददुना नोट अममदा लुपा लाख अममम संगना हिंसाना सोलबा डिस्ट्रिक्ट कंप्यूटर लिसिंग अमा चामा इंस्टॉल तौनबा थौरांग तौरी रिलीफ कैम्प लेरिबसिंगदा रिलीफ कैम्प लेरिबसिंगना मायोकनरिबा अवाबा खंगना लेंगांगना मी अममदा लुपा लिसिंग अमंगी मतेंग पीरी हौजिक फावदा मियोय लिसिंग तरुक्ता कानबासी फंखरे लुपा करोड़ कुलुमदोय लाख 95 खरस तौखरे हाइखि मयुम मकई मांग ताखरबा मई थादोक पिखरबा मियोय सिंगी परमानेंट हाउसिंग स्कीम की मखादा अहानबगी ओइना लुपा करोड़ 435 संगना युम 5 सानबा स्कीम हौदोले मरी लेनबा डिप्यूटी कमिश्नर सिंगना थबक असि पाइखनबा लुपा करोड़ 9 लाख 63 काइथोकले हाइना सिमिशन पनखि लेखिद्रबा मनि सोकलबा मियोय सिंगदा एक्स ग्रेसिया पिनबगिदमक स्टेट लेंगांगना लुपा करोड़ 10 की स्टेट कॉर्पस फंड सेमले स्टेट लेंगा की लोइसंग सिंगदा दरकार ओइना रिलीफ कैम्प लेरिबा इनमेट सिंगना साबा पोलम सिंग सिजननबा वारे लौबगा लोइनना मणिपुर हैंडलूम एंड हैंडीक्राफ्ट्स डेवलपमेंट
Corporation amadi Manipur State Livelihood Mission bu nodal agency oina khalle masigi damak ahan bagi oina lupa lak yangkhei lising taresu kaithokre haina su simi sena phongdoki masigi mamang uhang pakhungi matamda opposition congress ki Kangujam Ranjit Singh Sugunu Kendrana hangkiba uhangi pakhum piraduna water resources minister Awangong Niumaina hai haingangdagi lilong phawwa turen khongnungda sajilliba structure sani yangkhei taruk rom lei eki matungina turen mayaidagi meter yangkhei manga aduga mataidagi meter tarukki manungda makhal amatagi structure sajanba yade adubu nungtigi yangsaludaba chatabanina loina khangbang ngamde eki wangmada sajilamba structure sing lokthoknaba notice singba pikhibasu leikre miyamna cooperation pikhidaba matamsu leikhi adubu hauji eviction Tongno Honari, Togusu Hore, Naga, Turen, Nala, Paringidi, Satari. Kerenzi Simona Makatana, Hariba Mapam Singasida Sajiliba, Structure Singi Manunda, Community Hall, Humpu Mangasu, Yauri, Haibanina, Hariba Hall Singasi, Kalamba Pangi Makata, Sabano Haina Hanki, Minister Nadi, Pangi Matangadi, Water Resources, Kadi Mari Lainadre Haiki. Kerenji Singogi atopa wahang amagi pakumda home superior minister N Biren Singona hai mamang tajin kumarida district mari haibadi Kangpokpi Churasanpur Pherzol amasung Technopol district headquarter da release kiba ado state lengang na ayaba pikhide Kerenji na makata na Manipur thukaina ba sin kiba rally adu lengang na ayaba pikhidrabadi maduda silliba singda logi matungina kari action lokhrabage Intelligence Department fail ore leidre haina loba yarbra haiba wang kayasu hanki Chief Minister na hai aikoi masen ngatanina ka hena force na basu tokidabani FIR lokot pasu leite Congress ki kaisa Meghasindra Singh wangkem kendra na hangba wangi pakumda Chief Minister na pakum piratna hai waithau amasung waithau sangom sangda lam khopsen basing Takthokpada masagi lam lejadaba yarom labadi madu yangsalli amasung process tawri ke Meghasindra na makata na process tawri haibaje sahi ahumari sure karma matamda loisangani haina hangki madura Chief Minister na hai hojik phawada victim 12 dagi application lagle thokliba irang asina process ki thabakta matam khara lepkhibani ke Meghasindra gi atopa wangi pakumda rural development na panchayati raj minister Yumnam Khemchan Singona hai law and order na maram warga manga suba panchayat election pangthok pangam khidabani state cabinet na kumjali singani kunithoi amasung lisingani kulumdoida ware Lokhiba leki kumjali singani kulumdoigi metra mangada notice thoklaga June election pangthoknaba state election commission na thorang torambani irang na maram moiduna yekthokibani handakta amuk cabinet na ware logduna state election commission da sinakhre Congress ke thoksom Lokeshwar Singho Khundrakam Kendra na hangkiba uhangi pakumda Works Minister ki most sinduna Chief Minister N Biren Singona hai Imphal Cycle Lambi asi kumjali singani kumari kumanga gi goina proposal tharga semna ba tawri TS Lokeshwar Singona lambi asi gi saruk kharadi sathina phatre sathok sasin phawba kinare aduna mapung oina semdriba phawba maintenance athubagi oina tawbo yarodra haina hangki Chief Minister na hai lupa laktara longi thabak orbadi yamna thuna semna ba mari lenaba chief engineer da haire wang pakum hek loibaga zero awari khoyong chabal loroga Congress Okam Surjit Singh Wang Pakum Hek Loibaga Zero Awari Kuyong Sapa Lauraga Congress Okam Suraj Kumar na Surja Kumar na Nonet District Sing Ninkai Rakpada Laikhidraba Mama Masagi Dama Lengang na Angamba Mateng Pangbinaba Pung Sing Singhi Ati State Kidi Prime Minister na Pawa Mateng Laukthokrabani Haiki Nungtingi mifam hek haubaga mamangi mifamda governor na house pikhiba warol thagabagi motion khanaba hoki khanaba du hawdokladuna motion adugi mover health and family welfare minister da sapam ranjan na hai yamna challenging oiba matamda mapung oiba thabak kaya maktakte mohallage dudu kwa Nungthangi mifam hek haubaga mamangi mifamda governor na house pikhiba warol thagatpagi motion khanaba hoki khanaba du hawdoluna motion gi mover health and the welfare
Family Welfare Minister Da Sapam Ranjan na hai yamna challenging oiba matamda ha Dr. Sapam Ranjan hai dune adun hai do Da Sapam Ranjan hai re ai ge o aina da du punjang gi ba punai nungthil gi mifam hek haubaga mamang gi mifamda governor na house pi khiba warol thagat pigi motion khanaba hoki khanaba adu hodol aduna motion gi mover health and the family welfare minister Dr. Sapam Ranjan na hai yamna challenging oiba matamda mapung oiba thabak kaya pangthokiba ado yamna singtha ningai ni mafam kaya da curfew thamduna security force kaya sinaki lenga ki akanba miyenga loina thabak tauki lau boya kidraba mafam gi lomi singda compensation piki khongsang phawa railway na posai pusalaki lanjenarba mahiro singi damakta pangboya ba matengsu pangki relief camp singda health care lokhathi governor na piki ba warol aduda miyam gi damak paikhaliba kanaba thabak sing ningchina panki adu pankiba adusu thagat ningai ni haina observation piki motion dubu second tokiba water resources minister awangom niumaina tongan ba policy program mayam asi karamna mai pakna thabak to onthokpa ngamgadage amadi ngamkhiba kaya adu governor gi warol aduda mayek singna pankibasi singtha ningai ni haki ising isau laksin ba thaknaba ising gi awaba kohna ba lamphel gi water body sangkabana singba apunba gi thabak thorum kaya pangthoknaba honabada tawkhiba thabak thausil kayasu governor gi warol da mayek singna panki relief camp ta leriba sing sara hele haibadudi lale state asigi woiriba phibam asi laksinna honaba yaba honari ILP population commission high court ki retired chief justice amana lusingba committee cabinet sub committee na singba semduna lakhopiya ba thabak kaya lakhotuna leiribani irang asi horpa matamda maitai naga pangal haiba thidana amaga mateng pangaduna normal oina ba honariba kayasu governor gi warol da palli masigi damak thagarpasu phongdoki opposition congress ki lusingba oibobi singona khanna nainabada saruk yaraduna hai kumjali singani kurumdagi me ahumna thokhiba thokdok ado state asida leipak asida amadi malemda anubu amadi nate iho thokdok wathok asida politics tawbasu leite normal si poroknaba kari mateng pangba yai haibado congress lusingba Rahul Gandhi masamak ahumlak laktuna yangsalabani national level dasu kaya khanakre center na mateng pangbiu haina appeal tawgani haiki center na khutakta intervene tawraba matamda irang ase laksinba ngamgadaba mali haibagi observation su piki ngamkhoi lamgi free movement regime gi matangda palladuna Atul Bihari Vajpayee gi matam da phawba kilometer nifu lerambadagi Manmohan Singh gi matamda kilometer 33 ta hanthaki matungda NDA lenga amuk lakpada Myanmar ga khuyek pinaraga lokthokpa yanakhibani haibagi wafam panki NRC su oppose tawkhiba leite khanasi yakidabada nungaitabadi leikhi haibagi wafam su thamki opposition member di manga khaktani kaidongmni aduna ruling gi minister MLA sing sallaga yangsan biu house putokna sapsaba ware lawraga thabakta onthokna ba hona biu haibagi akanba observation piki ngamkai sambal khabadi isingani tara dagi haukhibani khaningda basu leitaba nate hojik kayam kharbagi haibadi khangde aduna India lenga taksansi hojiki thabak khongjel asidadi sahi nifu yangkai phawudasu woido mande haibagi wafam thamki budget ki di pulap punselaga nongmanindida loisanba yai awaba khangliba relief camp ta leiriba mayam sigi karma matamda masa gi mayumda mafamda hanjil hangadagi haibado lethoknasi ngamnaba honasi haibagi akanba observation piki budget ki lupa crore kaya puthokre yakhre haibasidi awaba khangliba mayum makai leitraba singna haraunungani haiba thajedi haibagi mosu piki Congress ki Kangujam Ranjit Singh su khana naina badra sak yaradna hai governor na house pikhiba warol haibase debate kaya tongadabani adubu hapsen ningba lokthok ningbagi semtok senjin tawbagi ayabadi rules na piri governor gi warol asidi lengak asin tawkhiba amadi tawgadaba kaya adu thambani haibagi mosu pikhe democratic oiba lengakta opposition gi thawlang yamna chawi haibasi punamana khangnaribani adubu opposition da leiriba member manganadi kari tawbang ngamani haibagi wafam su thamki chief minister na Delhi da prime minister Narendra Modi ga unaduna wari sanakhiba adugi matangda haiba yadaba haidrabasu haiba yabadi haidokpiu haina su appeal tawki hojik ki state
की वोरिबा अवाबा फिबम असे खरद वरबसु मेंखनबा अखनबा इकोनॉमिक पैकेज अमा तानबा दरकार ओय तानद्रिबसि करिगिनो हाइबा खंगनिंगी हाइरदुना इकोनॉमिक पैकेज अमा सेंटर द नीबा स्पेशल स्टेटस अमु हन्ना पिबिनबा सेंटर द तक्सिनबा हाइबसे गवर्नर की वारोल असिदा हाप्सनसि हाइकि नेशनल हाईवे की मतंगदा गवर्नर की वारोल दा पलमदबसि नुंगाइते बस ट्रक ओनर एसोसिएशन अमद ड्राइवर सिंगना थेंगरिबा अवाबा कया खंगदबगुम तौरिबसिसु पेंदे अदुना गाड़ी अमसुंग ड्राइवर सिंग मतम साना प्रोटेक्शन पीगनी हाइबगी वाफमसु गवर्नर की वारोल असिदा हाप्सननिंगी हाइबगी ऑब्जर्वेशन पीखि स्टेट लेंगांगना सिक्योरिटी एडवाइजर चीफ सेक्रेटरी डीजीपी हाबले हारबनिना स्टेट लेंगांग मथौ तौबा ngamdre हाइरिबसिदी लांगदबा माली अदुबु मिसम मियाम की साफगदबा अमतौ लेत्रे लॉ एंड ऑर्डर लेत्रे लॉ ना अमना ऑर्डर ना अमना पाइरे हाइबगी मोसो पीखि ngamkhai ngakpa haibasidi lenga ki mathongni miyam na togedaba nate adubu ngamkhai ngakani haina misam miyam thorok libase taraine logbo chumloi matam sana yingsal logdrabadi akiba soidna lakpa yai miyam gi lanthum yum kai ngaknaba matik saba security thamle haina yauribase lokthokpa chungmani Churachandpur gi maitai na khundaramba mafam sitna na temthokre lampa onthokre haiba social media tagi segna ure khangle haiki कांग्रेस की थोक्सुम लोकेश्वर सिंहोना खन्ना नैनबादुदा सरुक यादुना हाई गवर्नर ने पीखिबा वारोल अदुदा यहोनिंबा कया यारोक्त्रे यावरिबा खरसु फील्ड ओइरिबा फिबमगा वना तैनबा ओइरे अदुना नुंगाइते पेंदे रिलीफ कैंपता सही अमा हेना लेरकलबा मियोइसिंगना मसा मसा की मयुम इंखोलदा हंजिनबा यानबा तौबु याबा तौबिरो हाइरकलिबसे येलोमी ओइबदगिनी मणिपुर कनबा पांबदगिनी कन्ना अमतना मसा मसा की मयुम इंखोंदा हंजिलरोय तोंगानबा लेफम पीबिरो हाइबा अमता यारोक्तबा असिना मणिपुर काइहेन निंगदबा मणिपुर की अपुनबा सक्तम नाक्तुना मौक्सागुमना येलोमी मसेन नुंसी चनना लेमिनबा ताई हाइबदो तसेंगना ताकपनी हाइबगी मोट पिखि खन्ना नैनबादुदा कांग्रेस की कैसा मेघसन सिंहोसु सरुक याखि लोइनना चीफ मिनिस्टर एन बीरेन सिंहोना खन्ना नैनखिबा सिंह अदुगी पाखुम पीरबा मतुंग मखाताना सेंदोक सिंजिन तौनरगा मोशन अदु अयाबा पिखि तुंगदा ngasiगी ओइना खननबा मखाताबा एजेंटा लेतबदगी स्पीकर थोक्सोम सैत्रब सिंहोना हयेंग अयुकी पुंग 13 फाववा मिफम येथोकले हाइना लाउथोकना ngasiगी मिफनसु लोइसंगी minute mga